ngarang Churachandpurgi tuibongda Central Force na Kuki gi miyoi phaba lakpada Kuki miyam Erang thokkhre. Laingang na akagnaba matam khanganba ngamdabadagi ikaugi IDP khara narolda masagi mayumda turel lanthokhtuna changchilure. DC Imphal Eastna tharakiba tha anigi matam ngakpa ngamdrabadi IDP singna masagi mayumda thouri yalaga sijagani haina RK Premna phongdokre. Haukiba Chahi lisingani kulhumdoi gi me ahumdagi thorakiba Manipuri crisis asina maram oiraduna Imphal district ki manungchana lairiba ikau dolai thabi amadi yengkhumandagi lanjenaduna relief camp singda changda form lauduna lairiba khunja sing lengang na masagi mayumda changhanaba akangnaba matam khangalaktabadagi ngarang Khoira khoisanglarba ningba thungdraba IDP turelan thokduna masagi mayumda sangchinarure eroiduna turelan thoklaga masagi mayumda sangchiluraba Rajkumar Prem Koba miyo emana pausi asigi paumi singda phongdorakibada ngasidagi khori nawphom takiba isagi iyumda sangjaragi haiduna lakibane adubu security force singna lambida thatlaga lambidagi tumina turel lanthokduna sangchilure yumgi lehoriba phibam ubada atuki matik pukning yamna nungsiba fawi mitai singi lawpham Kuki singna lawshinba laite haina lengangna hairabasu Kuki singna mitai singi lawpham ting law uraga lehore aduk yamkhraba mitagi yum kayam maina loina thadok pikre sumnatagi yum ani ahum khaktani soktana lehoriba adubu yumda lehoba potpumna makhuralaga pukhibadagi kari amata leiramdre relief camp ta leiba haibasi nungaiba nate isagi iyumda leiduna law uraga oirasu leiraga iyum punaba hotnajarage relief camp ta thabak sufam nongphang khangdana leiribasina yamna awaba haibadu oire ngasidagi yumda leirage haiduna changkhibani adubu Imphal East ki DC na thani fawbagi manungda soidana hanjil hangani haina thadaba pirakpadagi amu halakibani karigumba thani asida hanjin hanba ngamdrabadi ahing nungthil naidana lona oirabasu isagi yumda changduna isagi yum maktada thouri yalaga chijagani haina thamoi sokna yamna pendana phongdoraki nakalamoromda masagi yumda changdagi haiduna lakibi nupi singi maraktagi paumi singda phongdorakibada isagi iramdam yum yengjage haibada lengangna atingwa pirakpa sinungaite mamangdagi hauduna hariba khul asigi khunja singna masagi mayumda hanjinba yahalagani haina tangka kaya thongna hanjin thajaba pikhrabasu ngasi phawba isagi yumda sangjabagi ayaba piraktabadagi isana yana yumda sangduna leiriba phibam adu yengduna lengaki manakong yawnaba khoraw lawge haina lakibani mafam asida irang sagatpa lakibanate yummai thadokhraba khul kharagidi lengangna amukhana nauna yum sanabagi damak Chahi amagi mamangdagi sel tangkhai ama pirakkiba yaukre lupa ama fawba fangdaba khulsingsu yauri lengangna yum sanaba selsing adu matam chana isagi yumda changhanba yahan khidrabanina narak yelakpada tangai fadana sijina thokiba fawba yaurabani hawding nauna sel amu pirabasu isagi iramdamduda pakhan macha amata oirabasu khalaga leijarage haina su phongdoragli Indian Army na surgical strike chatakraba matung Alpha aina makhogi operational base asti Bangladesh ta hongnaba khanaba hore tha asigi tarahumdoi da Indian Army na Indo-Myanmar border da leiba Alpha igi camp sing da surgical strike chataduna misimina amasung aso open kaya yawhan khiba thodok adugi matungda Alpha aina makhogi operating base ama Bangladesh da hongnaba thawrang tore amaromda na Indian Army na chathagiba surgical strike adugi laman kumba oina India gi Independence Day August 15 da akanba strike chatharkwa yai haibagi chingnaba leibadagi security ki section thawrang hengat hankre haina Intelligence ki source amana hairi pawasina makatana hairibadi English singani ga tarani thoida Alpha IST Bangladesh dagi tanthorappadagi lisingani ahumda makhogi base asti Bhutan da hongalakibani masigi matung Myanmar da makhogi maruoiba operating area oina leirakibani adubo hodi Myanmar da faction muscle nomai kapnaba amadi hodi oiriba tangta da phibam achina maram oiraga Myanmar asti makhogi safe haven oina laurambadu Kudong chadaba kaya mayoknarappadagi anoba khongthang oina Alpha igi chief parade Barwana makhogi operating base asi Bangladesh da hongnaba thawrang tawrakibani Paresh Barwa ase Myanmar amasung Yunnan province anigi marakta sathok chachin tawi hairi Paresh Barwa ase English singani mari da Bangladesh ki Chittagong da arms smuggling case amaga mari lainana Bangladesh korna sibagi dandi pikibani adubu handakta sibagi dandi adugi mahutta life imprisonment oina onthokre masina Alpha igi makidegi Bangladesh ta makhogi makhata ba support fangani haibagi thajabasu leiri Intelligence ki pawasina makhatana hairibana Myanmar da hodik tang tadaba phibam ama leiriba asina maram oiraga lebak adu da operate tawriba North East ki insurgents sing da khudong charaba kaya ama mayoknare Myanmar gi military junta amasung pro democracy groups singi marakta akanban lan
थेंगनबा असिना मरम ओइरगा मफम अदुदा लेरिबा नॉर्थ ईस्ट इंसर्जेंट सिंगी एनवायरनमेंट दा सिंगनबा कया अमा मायोगनरी मसिना मरम ओइरगा ग्रुप सिंग असिना म्यांमार गी कॉन्फ्लिक्ट्स असिदा सरुग याबा नत्रगना मफम अदु थादोक्तुना चटकिबा नतना अतोपा ऑप्शन अमता लेते मफम असिदा मतम सांगना नॉर्थ ईस्ट लालहौबसिंगी सेफ हेवन अमा ओइररोय मफम अदुदा लेथबना हेना खुदोंथिबा कया मायोगनबा याबगी फिबम लेरे हाइना फोंदोरगले कांगपोकपी खारम बाहाइपेगी सिप KNFMC ना टैक्स पीदबगी वारक्खरे हाइरि गारिस अमसुंग जुमिलिया NRFM ना मराल की मतुंगिना कापने नेशनल रिवोल्यूशनरी फ्रंट मणिपुर NRFM की सासिनबा लेटर हेड सिजिनदुना फतबा मियोय खरना मियामदगी नमहादुना सेल खाइ हाइबागी अकंगनबा पाव फंगबदगी मखोय अदु फानबा NRFM की लानमी संगलोक मणिपुर आर्मी MA की रिजर्व एक्शन फोर्स ना क्वेश्चन सनदुना लाकी मदुगी मखा तारकपदा हौकिबा जुलाई 13 गरी सिंहा सही कुंतरु अपोकपा लोकेन अपोपि सुजता नगमापाल चोराम लेरक हौदिंगना वांखै कैथेल असांगबिदा असानबा युमदा लेबा कुमाम जुमलिया देवी सही कुनमंगा अपोकपा संजित अपोकपी संगीता मोइरांग थाना लेकाई हौजिंगना हप्ता ओल पम मनाक्ता आसानबा युमदा लेबी हाइरिबे मियोय अनि एसटी पार्टी ना हकथेंगना फागतपंगम की फारबा मियोय अनिमा वहांग पाउंग तौकी मखोय अनिमा मसा मसागी मराल सिंग अदु यादकी मराल की मतुंग इना पार्टी के सैराक पिबता की हाइना आइना थिंखरबा लाल हौलो NRFM की इंफॉर्मेशन एंड पब्लिसिटी सेक्रेटरी सेंट्रल हेडक्वार्टर सना जावा मितैना खुदेक पिदुना थोकपा चिरोल अमना फोंदोरली चिरोल अदुना मखा तारतुना हाय पार्टी ना अहानबगी ओइना मखोयबु वार्निंग ओइना इम्फाल ईस्ट की सौंबुंग अमदी फंगनुंगी ताइनबा मफम अमदा मखोंदा नोमिना कापकी मतुंगदा अमुक तौरबदी सिबगी चैराक पीबदा मसाना याजदुना थादोकी कनागुंबी सिंगना असिगुंबा थबक हाइबदी NRFM सादुना पार्टी की मायोक्ता लेपलबदी वार्निंग तौदना सिबगी चैराक पीरगनी करिगुंबा NRFM की मिंगदा मतेंग निरगलबदी सेक्रेटरी फाइनेंस नोंपोंगानबा मितैगी पीरिबा WhatsApp number 8798750240 amadi +8801726173420 amadi +95982036341 da call tobirang basu khangalagli सेंसस की थबक मपुंग फाना पांथोकनी हाइना गवर्नर AK बलहाना फोंदोक्रे लागिबा सही लिसिंग अनि कुंतरु की अप्रैल थादगी हौदुना मथंग सही लिसिंग अनि कुंतरेट फावबा पांथोकदौरिबा सेंसस की थबक मपुंग फाना पांथोकनी हाइना मणिपुर गवर्नर अजय कुमार बहालाना फोंदोक्रे वाफम असिंग अरांग मणिपुर लेंगा की डायरेक्टर ऑफ सेंसस ऑपरेशन TH चिता देवीना लागिबा सही लिसिंग अनि कुंतरु की अप्रैल थादगी हौदुना पांथोकदौरिबा सेंसस अधिक मरी लेनना मणिपुर गवर्नर अजय कुमार बहालागा राजभवन दा अखनना उनबगी थौरम अमदा गवर्नरना फोंदोखिबने मणिपुर गवर्नरगा उनबदा TH चिता ना लेबाक सिनबा थुंगना पांथोकदौरिबा सेंसस ऑपरेशन मनुंगजना मणिपुरदा सु पाइखतनबगी दमक मरी लेनबा डिपार्टमेंट की मैकेदगी मथौताबा थबक थौरम सिंग पाइखतपगी मतंगदा गवर्नरदा मरिक चुमना पाउदम की चिताना मखाताना हाइखिबदा पांथोकदौरिबा सेंसस ऑपरेशन असिदा डिपार्टमेंट ना मायोगनगदौरिबा चैलेंज की मतंगदा गवर्नरदा पाउदमबगा लोइनना मथौताबा मतेंग लेंगा की मैकेदगी पांगबिनबसु गवर्नरदा तक्सन की डायरेक्टर ना फोंदोरकपा वाफम मुना तारबा मतुंगदा सेंसस ऑपरेशन ना मपुंग फाना अयत अपन यावदना माइ पांगना पांथोकबा ngamnabagi damak लेंगा की मैकेदगी मथौताबा मतेंग पुमनमक पांगने हाइनसु गवर्नरना फोंदोके हाइरि PDF की लीडर अमा जुंताना हातखरे हाइरि आसाम की CM ना उमंग वामंग कोकथोकतुना लम खोपसिलेबसिंगी मथक्ता लौखलिबा थौदांग थगनिंगाइनि हाइना एक्स CM ना फोंदोक्रे आसाम की CM ना उमंग वामंग कोकथोकतुना लम खोपसिलेबसिंगी मथक्ता लौखलिबा थौदांग थगनिंगाइनि हाइना मणिपुर की हानगी चीफ मिनिस्टर नोंगथोमा बिरेना फोंदोक्रे वाफम असिंग अरांग एन बिरेना महाकी ऑफिशियल एक्ट अकाउंट दा पोस्ट तौदुना आसाम की CM बु थागतपा फोंदोकिबनी मणिपुर की हानगी CM एन बिरेना महाकी एक्ट अकाउंट दा थादोरपा पोस्ट अदुदा हाय आसाम की चीफ मिनिस्टर हेमंता बिस्वा शर्माना बांग्लादेश दगी इंडिया की ngam-khai naronda lansilaktuna changchilakiba Bangladesh singbu Assam gi leiriba umang wamang koktokdun ain kaina khunda leita hanab honabada mateng pangkiba forest department ki officer kaya miya mangda putoktuna sabak fakiba si thagatningai ni haina phongdokre en birena makha daraduna phongdokibada Assam da thengnariba thodok aduna chapmanaba mongda Manipur da chu thengnari Churchanpur da haukiba lisingama chama panmaudrani pangi matamda oikiba SDC na protected forest area niyam lana puna khol kunthamathoi leiba yabagi ayaba pitoktamki Churchanpur da haukiba lisingama chama panmaudrani pangi matamda oikiba SDC na protected forest area da niyam lana puna khol kunthamathoi leiba yabagi ayaba pitoklamki
Haukiba chahi 2009 da matam adugi Commissioner Peace lam kungana tongan khul manga bu moreda jurisdiction of the Small Town Committee gi makhada recognize tawrambada natana small town adubuso dissolve tawranki haina fongdoraki rule gi matung ina review department na district subdivision tehsil amadi anoba khulching nongna semba yabagi ayaba piri adubu hairiba ruleching asibu violate tawduna forest department ki official SDC amadi SDO singna niyam lana anoba khul kaya su recognize tawramba thenaki asigumba aina yadaba amadi constitution na piba saktibu niyam lana sijinabadagi manipura thokliba crisis asigi achauba maram amani haina su mahangna makata na phongdoki